Yamlaba WY tablet amadi heroin number 4 fagat pangamle Imphal East Police SP gi mityeng makhada ngarang Imphal East Commando Team amana Imphal Thobal lambi gi thiam gi lamkhai da akakna bapaw maphang Tata Magic registration number MN04A4642 dagi Phagat pangam khibani drug ka konana phagat laba miyoya dudi MD Atap alias Amuba Chahi Kuntaret apokpa MD Niamat Ali Kaksing District Swara Chingwang madagini Principal Secretary Works BY Faina None District ki Zautang Tech amadi Rangpang Faubagi Lambigi Pibam Singyang Sunkre Miyamna Tongzai Maril Haina Sukhang na ba kilometer humdraga nitoy sangba lambi ngasi Principal Secretary Works na luching patim amana laktuni yang sinkibani Lakadoriba Kumbi Kendra gi Maraki Mikhalga Mari Lainana Mirep Oina Thokadoriba Dhanabir Famdon gi Nomagi Oiba Political Conference ama Kendra Sigi Manung Chanba Torbung Bangla Community Hall da Republican Party of India Athawale Kumbi Kendra Committee na sinduna ngasi pangthokre Bharatiya Janata Party Manipur Pradesh ki President Professor S. Tikendra Singh na ngarang thokiba order amagi matung ina Protocol Committee Bharatiya Janata Party Manipur Pradesh ki member mangana saba committee ama khankhre Bharat ke Prime Minister Narendra Modi ki chahi humdra suba mapok kuman thauramga mari leinana Chayol ama chupna chatharakpa Seba Saptaha gi Sharuk ama oina ngarang Wangjing Tentha Kendra gi manung chanba Kairen Bikhokta BJYM gi State Secretary Laisram Somen na luchingduna uchara kayamurum thabaga loinena Modi ki chahi humdra subage Seba Saptaha gi thauram loisinkhre Imphal Ziri lambi gi Barak Thongda leiba Manipur Police Singna Barak Thongda loaded truck lanbada paisa lawi haina pause khara da yaurakpadu aranba yumpham yaudaba pauni haina Barak Bridge Post da Manipur Police ki Head Constable Gaisinglung Panmaina Sengdorakli Assam gi Mahiloi Sangsing ngasidagi athau tauba hauragani Mahiroi Singh ne SOP ngakna voluntary oina Mahiroi Sang Singda lakpa yaragani haina Assam ga mena khanghalakli ngasidagi Mahiloi Sang Singh hangadoriba asi Mahiroi Singna school ka daba yadi haiba leite lakningba Singna Mahiloi Sang Singda guidance amadi counseling tauba yaragani hairi